अहानबदा मरुओइबा पाउ PMJAY गी कार्ड पाइबसिंगना हानगुमना प्राइवेट हॉस्पिटल सिंगदा लाइंगबगी खुदोंग चावा पीरगनि हाइरी अथौब सिंगी नुमितना लाकपदा मणिपुर की गवर्नर यावना माइकई कयादगी अथौब सिंगी मफमदा इकाई खुमनबा उलगले अमदी फ्री मूवमेंट रिजिम कक्थकिबा अमदी बॉर्डर फेंसिंग की वाहौदगी यूनाइटेड नागा काउंसिल न तालिबा डिमांड सिंह लेंगाक्ता पीखिबा मतमगी मनुंगदा वाही अमत्ता फोंदोरक्तबगी मायोक्ता अकनबा खोंजंग चंगसिलगनी हाइरी खुरुमजरी IS कॉम न्यूज में ताबिर पुनमुकपो अहानबमक्तदा सूरज खोंबान ताबमना तराम नोक्चरी हौजिक मपुंगबा पाउ Association of Healthcare Providers of India AHPI Manipur chapter na laukiba anova warep amada PMJAY gi card paiba singna hanagumna private hospital singda layeng bagi khudong chawa piragani hairi hairiba warep asi haukiba August ki tang tara mathoi da AHPI gi member sing amadi Manipur lenga ki health commissioner oiriba Suman Singha mifam ama pangthoktuna khana khraba matungda laukibani हौखिबा अगस्त की तांग मंगादा AHPI न थोखिबा चेरोलमदा लेंगाकना प्राइवेट हॉस्पिटल सिंगदा PMJAY स्कीम गी पीगदबा सेनफम सिंग पिथोक्तबदगी PMJAY गी कार्ड पाइब सिंगदा लायंग बगी खुदोंग चावा पीररोय हाइखिबनी हेल्थ कमिश्नर गा उनखिबा अदिदा AHPI न थांगतखिबा वाफम सिंग अमदी डायलाइसिस तौरिबा किडनी पेशेंट सिंग वाफम सिंग अदुबु कुपना खंजिन बगा लोइनेना पिथोक्तना लेरिबा सेनफम सिंग अदुबु प्रायोरिटी बेसिस ता पिथोक्लगनी हाइना फोंदोरकपनी हॉस्पिटल बिल गी रिएम्बर्समेंट कया मतम सांगना पिथोक्तना लेरिबा सिंग असि अथुबदा लेंगाकना पिथोक्नबा होनरगनी लेंगाकना पिरकलिबा कमिटमेंट असिदा AHPI ना PMJAY गी कार्ड पाइब सिंगदा लायंग बगी खुदोंग चाबा पीररोय हाइबा खोंजंग अदु खुदक्तगी हंदोकले लोइनना हानगुमना PMJAY गी बेनिफिशियरी सिंगदा लायंग बहौरगनी AHPI na lenga ka punna chatminaduna anaba singi yaifana amadi state asida khwaidagi wangba layeng pathap pinaba hotnagani haina AHPI gi president amadi secretary na khuyek piduna thokpa cherol amada khanghalakli Manipur gi governor gi Ajay Kumar Bhallana अथौब सिंह नुमित पैट्रियट्स देना लाकपदा इंग कुमजा लिसिंग अमग चनिपाल मरफुद्रा माथोइगी एंग्लो मणिपुरी वार्डा ममा लेबा की दमक थवाई थाखिबा अथौब सिंह मफमदा थमोय शोकना इकाई खुमनब उडलकले नुमित असिना नौहौनना बीर टिकेंद्र जेट थंगाल जनरल चिराई नागा पुखरंबम कजाव निरंजन सुबेदार मदे लानफम असिदा थवाई कतख्रबा अथौब सिंहबु निंगसिंगहल्ली अथौब सिंह असिना थवाई थाबा पामुदना अमदी जेल दा फादोप ताबा कीदना इंग कुमजाली सिंह मग चनिपाल मरफुद्रा माथोइदा चाउख्रबा ब्रिटिश एम्पायर की मायोक्ता लान हौखी लैखिद्रबा अथौब सिंह असिना ममा लेबाकपु निंखा तमननबा ब्रिटिश सिंहबु मायोक नखी अथौब सिंह नुमितना लाकपदा चाकसु सक्चु लाइनिंग लाइसोन की खेतनबा थमदना इमा लेबाक की निंग तंब ngaknaba अपुनबगे सक्तम सागतपदा अखोय अमत्त ओइना खांगमिनदुना पुन्ना लेपिनसी हाइरी मणिपुर की मियामना अथौब सिंह नुमित थौरम पांगथोकपदा महाकसु सरुक याबगा लोइनेना थौरम असिना माय पाकना पांगथोकपा ओयरसनु हाइना पाउजेलकली इंग कुमजा लिसिंग अमग चनिपाल मरफुद्रा माथोय की एंग्लो मणिपुरी वार्डा ब्रिटिश के मसिंग यामलबा लानमी सिंगा थेंगनबदा इमा लेबा की दमकता थवाइना पोंथा पीख्रबा अथौब सिंगिंग निंगसिंग नुमित पैट्रियट्स देना लाकपदा मणिपुर लेजिस्लेटिव असेंबली के स्पीकर TH सत्यव्रत अमदे थांगा असेंबली कॉन्स्टिट्यूएंसी के MLA T रोबिंद्रोना अथौब सिंगी मफमदा इकाई खुमनबा उलकली स्पीकर TH सत्यव्रतना थादोरकपा चेरोलमदा फोंदोरकपदा अगस्त 18 हाइरिबा नुमित असि लमदम असिगे मियामगी थमोइदा मतम चुप्पदा निंगसिंगदुना लेबा नुमित अमनी नुमित असि सुपनतगे लमदम असिगे पुवारीगी तांकक अमखक नत्ते नुमित असि युवराज बीर टिकेंद्र जेट अमदी थंगाल जनरल ना येकनबा ब्रिटिश की मफमदा मसागे थवाई
कंजनबा खुदलाई थादोपगी महुत्ता इमा लेबाकने हेना लुई खंदुना लांथेंगनखिबा लानफम अदुगी वारिनी नुमित असिना लाकपदा अथौबसिंग असिबु निंगसिंगबा खक्ता नतना मखोयगी पांगल थौनागी इथिल अदु मखाताना उत्मिन्नसी हाइरी नाकलमरोमदा अथौबसिंगी नुमित असिना लाकपदा थांगा असेंबली कॉन्स्टिट्यूएंसी के एमएलए टी रोबिंद्रोना थादोरप चिरोलमदा एंग कुमजा लिसिंग मग चनिपाल मरफुद्रा माथोगी एंग्लो मणिपुरी वार्डा ब्रिटिश की लानमी सिंह मायोक्ता लान थेंगनदुना इरेबाक कन्ननब होटनबदा थवाइना पोंथा पीखिबा अथौबसिंगी मफमदा इकाई खुमनबा उलटली महागना मखा तारदुना अथौबसिंगी नुमित खक्तदा अथौबसिंगबु निंगसिंगबगी महुत्ता मखोइना इरेबाक कन्ननब थवाई फावब कथोकलंबा थौना अदुबु इकाई खुमनब उतुना मतम चुप्पदा लमदम असिगी अपुनबगी सक्तम ngakna thamnaba amadi chawkhatpa khunai ama semgatnaba hotnaminarasi hairi अथौबसिंगी नुमेट पैट्रियोट्स डे लाकपगा इरोइनना मरेबा की निंग तंबा ngaknaba थवाइना पोंथा पीख्रबा अथौबसिंगी मफमदा चामरक हन्ना कोक नोंजरी हाइना फेडरेशन ऑफ हाउमी की प्रेसिडेंट सापमजा जादुमनीना थादरोप चिरोलमदा फुंगदोरकले मणिपुर हाइरिबा लमदमसी साउथ ईस्ट एशिया दा चही चा कया मनिंग तमना पालंबा लेबाक अमनी युमथंग नरिबा लेबाक कयाना कयारक हन्ना लांदारखी अमदी इरमदमसीबो खुदुम चन्नब होनदुना लाखी अदुबु अखोइगी इपा इपु सिंह खुंतक खुनखागे मरीबाक निंगब सिंगना येकनब सिंह अदुबु माइथिबा पीदुना मसागे निंग तंब ngaktuना लाखी मालेमदा मथोई कारबा ब्रिटिश सिंगना इरमदमसीबो लौसिननब होनरकपदा निंग तंब ngaknabagi damak ब्रिटिश के ऑफिसर मंगा कंगलासागे ममांगदा सांगलिंगबगी मखुत यौदना मथुवाई मांगखी पिक्चर अबसु इरमदमगी निंग तंबदा सिंगनबा यादे हाइबगी पारा अमा मतमदुगे ब्रिटिश गवर्नमेंट तंबिखी इंग कुमजा लिसिंग अमगा चनिपाल मरफुद्रा माथोगी एंग्लो मणिपुरी वॉर असि अखोगी इपा इपु सिंगना सोइदना माइथीरगनी हाइबा खंगदबा नते अदुबु मिखा पोना हिंगदबगी सरुक नोंगमतंग ओइरबसु मनिंग तमना हिंगलमी हाइबदु मयेक सेंगना तुंगी मिरोलदा उतनबा इपा इपु सिंग अदु थवाइना पोंथा पीखिबनी फेडरेशन ऑफ हाउमिना इरेपाक इरमदमसिगे निंगतम इहोवदुदा थवाइना पोंथा पीख्रबा थौबसिंग अदुगी मफमदा चामरक हन्ना कोक नोंदना इकाई खुमनबा उचेरी मखोइगी थौनादुना ngasi फावबा मालेमगी मियामदा खुनाय असिना चाउथोकचेरी मसी कथोख्रबसिंग अदुगी खुदोलनी हाइना पाउजेल असिना मखतारी August 10 amadi August 10 asengba puwari neinaduna numit thoram singasi pangthok pham thoki haina World Meitei Organization WMO na phongdorakli WMO na thadorpa chirol amana hai Anglo Manipuri warda ningkha tamba pamba Meitei nongsa sing kaya mareibak ning tamnabagi lanfamda thawai thaki ming oina pallabada pauna brajabase chinglen sana hairang khongja asina chingba athoba kaya thawai thaki बेटिकेन रजेट थंगाल जनरल बो ब्रिटिश की मायोक्ता लान होवी अमदी ब्रिटिश के डेकोरेटेड ओइरबा ऑफिसर सिंह कंगलादा हाटपगी मराल लई हाइदुना ब्रिटिश सिंह अदुना इंकुम जाली सिंह मग चनिपाल मरफुद्रा माथोइगी अगस्त की तांग 18 दा सना कैथेलगी फायदा बुंगदा थौरी यानदुना लेबाक मिया ममांगदा पुंग अममुक थमदुना हाटखी अथौबा अनि ब्रिटिश ता चंगजबा तौदना मणिपुर की निंगतंबा ngakpa ngamdrabasu ningtamna mikha ponduna mikup ama hinglambana hena fai haina khanduna chingnaba leitana mariba ki damak mafurup ki damak nokna thawaina pontha piki thodok asibo ngasigi mirolna August 10 the Patriots Day haina chahi khudingi palan tawduna lakli ngasigi mirolna ipa ipu singna ngamkhai ngaknaba thawai khatkiba asibu काउफदे ब्रिटिश की लोयलम लेंगाक्ता तिल्लबसु मणिपुर दे ब्रिटिश सिंगना इकाई खुमनबा अमा उतुना फुल्ली कॉलोनाइज तौखिदे इंटरनेशनल प्रोटेक्टोरल सेमी इंडिपेंडेंट स्टेट ओइना निंगथौ ओइरंबा नरसिंगी सुरोन ओइरिबा चुरचानपुर महाराजपु निंगथौ ओइना हापतुना निंगथौ मसक खंगबिदुना निंगथौ पाना ब्रिटिश की वायल चथरमी असुमना चही कया निंगखा तंबम
मांगदुना लेरक्लबा मणिपुर से ब्रिटिश के कॉलोनाइजेशन पीरियड लोइरदुना मणिपुर थादोक्तुना चलमदाय मिकपता मणिपुर के निंग तंबा ब्रिटिश ना अमुक मतमदुगे इनिंगथौ बोधचंद्र महाराज सिनदुना इंडियाना ब्रिटिश के मखुतगे निंग तंबा हांजबा नोंगमा वाटलिंगै मतम हाइबदी ऑगस्ट 13 मणिपुर इंडिया नोंमा हानखी मरम असिना ऑगस्ट 13 अमदी ऑगस्ट 13 की असेंबा पुवारी नैनदुना नुमित थौरमसिंग असि पांगथोकफम थोके यूनिवर्सल फ्रेंडशिप ऑर्गेनाइजेशन UFO की सेंथंग मखादा हौखिबा कुमजा लिसिंग अनि मरीदगी हौदुना इम्फाल ईस्ट के चिंगनुंग खोक्ता लेबा UFO ऑल मणिपुर जनरल हेडक्वार्टर दा चही खुदिंगी पांगथोक्तुना लाकपा ऑगस्ट 13 ऑब्जर्वेशन मैत्रबा की निंगतम निंगसिंग नुमित थौरम हंदक चही की ओइनसु पांगथोकलगनि हाइरी मरम अदुना लमदम असिगी येलहोमी सिंगना थौरम असिबु सोइदना सरुक याबियु हाइना UFO की पब्लिसिटी जनरल सेक्रेटरी तोंगब्रम वांगलेन मैतैना पाउजेलकली आइन थिंख्रबा कंगलेपा कम्युनिस्ट पार्टी KCP के मियामगी फिंगांग लानमीगी कुनमाथोई सुबा मपोक कुमोनमदी अथौब सिंगे नुमित का मरी लेनना लुप असिगे मिलिटरी अफेयर्स कमिटी ना थादोरक चेरोलमदा इरेपाक असिगे दमकता थवाइना पोंथा पीख्रब सिंगे मफमदा इकाई खुमनबा उल्लकली चेरोल असिना मखा तारदुना ऑगस्ट 13 असिदा कंगलेपा कम्युनिस्ट पार्टी के लानमी संगलुप मियामगी फिंगांग लानमी MFL लिंखतखिबा कुनमाथोई सुबा मपोक कुमोन नुमित थोकले नुमित असी लिसिंग अमगा चनिपाल मरफुद्रा माथोई की एंग्लो मणिपुरी वार्डा थवाइना पोंथा पीख्रबा मरेबाक निंगबा थौबा सिंगदा हाइकत लेकत तमदुना निंगसिंग थौरम पांगथोक नरीबा लेबाक की मरु ओइरबा नुमित अमसुनी नुमित असिदा KCP MFL के मिलिटरी अफेयर्स कमिटी MAC ना लिसिंग अमगा चनिपाल मरफुद्रा माथोई की एंग्लो मणिपुरी वार्ड के अथौबा सिंगे मफमदा को इकोक नोना इकाई खुमनबा उच्चरी ngasimak इरमदम सिगे येलहोमी सिंगी मथक्ता इंडिया लेंगाकना चथरखिबा खुने की लान प्रॉक्सी वार अमसुंग अखोइगे यावोल लानथेंगदा थवाई कटख्रबा अथौबा अथौबी सिंगबु निंगसिंग जबगा लोइनना मखोइगी मफमदसु यावोलगे इकाई खुमनबा उचरी लोइनना येकनबगी मियोट मिनैदा सोइनाइदुना लैरबसिंग कैसुम संगदा अखोइगी यावोलगी दमक फादोक तारिबसिंग इसागी इरमदम ngasi lanjenaduna awa ana nangliba ireicha pumnamakki awabadasu KCP MFL gi MSC na saruk yazari loina na iramdam sige CSO sing imalup sing intellectual sing media gi ichilinau sing hakseloi sing kumhairoi sing sanaroi sing mahiroi sing amadi longmi sinmi sing pumnamakki mafamda yawol gi ikai khumnaba uchari amadi ningtam paujel pizari अखोइगे निंगतम लालहौ असिबु सौगत पिरिबा अमदी अखोइबु लानथुप फम पिबिरिबा मालेमगे लेबाक पुमनमकी मफमदसु यावोलगी इकाई खुमनबा पिजबगा लोइनना तौबिमल खंगबा उचरी अथौबा सिंगे निंगसिंग नुमित ऑगस्ट 13 असिदा अखोइ इसाना इसादा वहंग कया हंगजबा ताई मांगलम चटकी मिरोलना तुंगे मिरोलदा थमलंबा थाजबा सिंग अदु अखोइना पुवारीबु मिनमदुना करिगी मांगहनफम थोकपगे ब्रिटिश ना लिसिंग अमगा चमापल निफुतरेत ऑगस्ट 13 मणिपुर की निंग तंबा खुसी नरम लबसु करिगे अखोइ मिनाय ओइनिंगले कुमजा लिसिंग अमगा चमापल निफु मापल के अक्टोबर 15 मणिपुर बु इंडिया दा नमफुदा तिलहन खरब मतुंगदा मणिपुर की फिबम कयामना सोक्चिलखरे हौजेक इंडिया ना कोक अमसुंग सेल पुथोक्तुना कुकीना पांगल अमसुंग ई थांगदोक्तुना लमदम सिगी येलहोमी सिंगे मथक्ता खुने की लान प्रॉक्सी वार तौबा लेप्तरी अखोइगी तुंगलम चट करी ओइरकदौरी अखोइ करिगी तुमिना लेगदौरिबनो अखोइगी यावोल माइ पाक्त्रिबा फावबा अनौबा लालोंग कयाना हनबा लेतना लांथेंगनगदबनी हाइरी
United Naga Council UNC na Free Movement Regime FMR amuk hanna chana hanba amadi border fencing tawgani tawriba si tawba yaroi haina state amadi India lengakta pikhiba numit kudnigi matam helaba phawba paukhum amata pirak tabana maram oiraga UNC na atai naga CSO singapulaga akanba khongjang changsilagani haina phongdorakli wafam asi ngasi phamkhiba naga singi presidential council gi mifamda lawkhiba warep singi matung ina UNC na thadorokpa warol amada phongdorakpani warol asina makha taraduna FMR amadi border fencing gi matangda UNC na ngasi phawbada wakat mifam kaya phamkhiba memorandum kaya pisin-khiba amadi democratic oiba rally kaya chatkhiba leire madugi makha tarakpada state amadi India lengak animakna naga singna taliba demand sing numit kunni gi manungda pigadabani haina matam thakibasu leire adumoinamak lengak ani gi maikaidagi paukhum amata piraktabana khongjang asi hena kansin banatana atai lapi leitre FMR kakhiba made border fencing taunaba thaurang lakliba asina naga singi homeland ni hairiba manipur amadi Myanmar ga tainaba international border gi nakal animakta khundariba naga singi mari thadatpaga chap manai Maramaduna UNC na All Naga Students Association Manipur Ansam Naga Women's Union NWU amadi atai Naga CSO singa khasam naduna akanba khongjang ama changsinba haunanaba sem saba loire khongjang asi kari oigani haiba dude numit 15 ni gi manungda khanghalagani hairi Panba yabadi Manipur ge international border area singda khundariba naga singi yenglaga free movement regime FMR amuk hanna chana hanbiyu amadi border fencing taunanaba thaurangliba sisu lephanbiyu haina naga gi MLA Marina Manipur ge governor Ajay Kumar Bhallaga ngarang Raj Bhavan da unakhiba leikhrabani Ngarangi unabatuda yaukhiba MLA Mari adudi Naga People's Front NPF ke MLA Awongbo Uniamai Khasim Wasum Laisio Kaising amadi Independent MLA J Khumojani unabatuda MLA Singna Manipur ge international border area gi nakal animakta tariba Naga Singna matam kaya gi mamangdagi hauna chathok chasin taunaduna lakli FMR kakhiba amadi border fencing tausilakpa asina hairiba border area singda tariba Naga singda achobo chektheng ama pire maram asina governor na athuba matamda Naga singi yenglaga FMR amuk hana chana hanbiyu amadi border fencing gi thabak lefhanbiyu haina haijakhi hairi Lakliba August 15 asida thokliba India ki Independence Day numit total shutdown taragani haina aina thingkraba loop ama oiriba Alliance for Socialist Unity Kanglaipak Asuk na thadorokpa cherol amada phongdorakli Asuk ki publicity committee ki convener S Mangal na khujek piduna thadorokpa cherol asina makha taraduna lakliba August 15 asida mahok sagumna India ki ningkha tamba numit thokle Manipur gina ningkha tamba numit asi August 13 ni haina miyamna longnei India lengakna India gi konung New Delhi state pumna makki konung sing amadi maru oiba mafam pumna makta achauba lengak ki thoram kaya marum pangthok e lengak ki institution singna su mafam kaya marumda pangthok na duna lengak na yathang pi Manipur da su thoram asi pak sana pangthok na ba thorang tauri lengak kanak na ba amasung Tausaningba lanai lup singnasu pangthok na ba tauri Manipur bo Indiana nampu safu sajanaduna lausan kiba numit gumza lisinga mga chamapal nifu mapal gi October 15 dagi hauna Manipur gi miyoi kharanadi Manipur ase India gi loilam oire haiduna lakhi kumja lisinga mga chamapal yankai humdoi dagi di khulai paiba lalholup linkhatuna ning tamba tanba iho thorakhi Loi macha ekhoina loi mapu India gi Independence Day pangthokpa haibasi ekhoi isana isabu reality dagi lapthok halakpani isana isabu minambani ekhoi gi kok loi chankhibada ayaba pibani isana isabu hachabani loi mapu gi Independence Day celebration da ekhoi yakfum thokte masida yaudaba haibasi passive resistance ni isagi achumba puwari ningsingbani kokta liberated consciousness laknaba honajabani
Wakal asi khalaga asukna August 15 lising ani kunmanga numit asida ayuk pung taruk tage nungthil pung taruk fauba Manipur sin bathuna total shutdown lauthokle athingba asi athu akai mahilangpok amadi chattaba yadaba thabak sing haibadi mai iseng ana layeng lining laison mahima singa mari leinaba thabak thoram singdadi komthokani Aikoige reality khangnaba hotnasi India ge reality adu aikoige reality ni haina khanba toksi aikoi amuk khonthok loisi hairi Paugi marak thana aten break amatang lauzali Khanghanjaba ISCOM gi subscriber singda wafam ama khanganjari madudi All India gi oina channel broadcaster singna mamal hengalakpana maram oiraga ISCOM gi hauzik satnariba package gi rate asi chatliba August ki tangmari lisingani kunmanga dagi ahongba leiragani package sing adudi ISCOM basic pack lupa sahum ISCOM Manipuri economic pack lupa samri ISCOM Manipuri super entertainment pack lupa samri yankhai ISCOM Manipuri value pack lupa samnga yankhai ISCOM Foundation Plus Entertainment HD Pack lupa satruk yankhai khanghanjariba ISCOM Media Private Limited Break matung da taram nokchari All Gas Care AGC Manipur State na LPG gas consumer singna Chakthong gas asi matau karamna siznagadagi amadi khudong thibadagi matau karamna cheksin thorang sing lakhatkadagi haibagi matangda Imphal West District ke Iromaizau SYC Community Hall da Mass Awareness Cum Training Program ama pangthokre AGC Manipur State amadi SYC Iromaizau VLF Imphal West District na senduna SYC Community Hall da pangthokhiba thoramaduda AGC Manipur State ki Manager SH Joy Prakash Maitaina gas season adana amadi cheksin thaurangi matangda practical ga loinana miyamda gas ki kanaba kaya ama mamutana sugaina miyamda taktuna khanganki thauram mari leinana AGC Manipur State ki Manager SH Joy Prakash na haikibada aikoina khanjiludaba amadi khangdabadagi gas pokhaibagi thodok asi toina thoklibani Maram asina aikoina gas stop ta karigumba asoiba ama leire haibasi khangdokpa ngamlabadi mathau taba cheksin thorang sing laukhatpa ngamgani hairiba sing asi khangnanabagi damakta awareness cum training program asi pangthoklibani haina phongdokhi ngasigi awareness program aduga mari leinana miyamgi Phagiroi Happy Rajen haina khangnariba AGC Manipur State ki field assistant na thoramgi mangoinana Nokning Bawari kaya liduna miyamgi pukning su chingchinki ngasi thoramajada AGC Manipur State ke caretaker yumnam asni advisory oinam herujid amadi AGC Manipur State ke official sing su sarup yakhi Yang lain lagi apa? Leko. Adun sini oh, aku yang hydrogen dioxide tu nak. Mai kata tu betul betul itu nak ni. Inbre yang dia. Inbre yang dia. Isi mai dah tu leko. Inbre lah. Ini leko. Adu tadi apa yang seko? Aku dah cengke ko. Tu mai kita sini tadi pun cinta berman dah yang dia. Salah berman dah. Dah leko. Kanjala ko. Asyik magi mama. Ano sila ito ng dia? Yung layo katkan. Ni nga ano lang daw ho dahil sa timang tatapo na para ikiba ko so kayo. Nga ay pagmay mama sila ito lang mo. Dahil ito na lokto ni ako pag mayami ang chiko. Khunai asigi haurakliba naharo singbu mating leba naha ama ohenabagi wakhalonda Jingdong Pok Idol Top Youth Club Hairok Part 2 Litan Hairok Development Club Hairok Part 3 Lamlong Mari Phangba Fine Society Hairok Part 2 Bazar Mamang Divine Life Club Hairok Part 2 Mayai Lekai Amadi Youth Development Club Hairok Part 3 Litan Wangmana Punnas Khusamnaduna International Youth Day gi thoram Local Youth Actions for the SDGs and Beyond Haiba theme da pangthokre thoram aduda City Club ki President Tonjam
Roman HDC Club की Secretary Hizam Dinesh, Fine Society की Secretary Ningthauzam Sanatomba Meitei, YDC की President Saikom Ibo Pisak Meitei, DLC की Finance Secretary Khundongbam Rajesh Amadi, Musu की General Secretary Saikom Sanju Meitei na President Member Oina Sarugya Khibaga Loinana, Social Scientist Dr. Dhanabi Laisram na Resource Person Oina Sarugya Khi. Ngasi की थौरम अदुगा मरी लेनना City Club की Secretary Maibam Kenduna Pongdokhibada Malem Pumbada Pangthok Nabagum Hairoki Wakalon Manaba Club Mangana Kusamna Jaraga Haurak Liba Naharo Singi Moral Development Taunanaba Amadi Wakal Lausing Leba Machang Oiba Mioi Ama Ohenaba Pandamda Program Asi Pangthok Pani Makha Tarasu Kunai Asibu Apaba Maikaida Pubada Haurak Liba Naharo Sing Asina Achowa Thaudang Lokzabangam Naba Career Guidance Kamari Lenaba Program Kaya Amasu Pangthok Higani Masida Hairoki Miam Pumna Makna Mapung Fana Mateng Pangbiu Haiki Ngasigi program aduga mari leinana Dr. Dhanabi Laisramna Thauram aduda Sarugya Kiba Singi Marakta Marik Chumba Wafam Kayasu Thamki Center na Manipur kainaba silaklabadi tumina leiroi chap chana mayok nagani haina lamlai kendragi MLA Khongban Tabam Ibom chana phongdokre wafam asi BJP lamlai mandal na sinduna Independence Day ga mari leinana pangthokhiba har ghar tiranga ga mari leinana chatkhiba khongchat ka mari leinana phongdokhibani Nongadada Laiba MLA gi Yumdagi Hauduna Lamlai Fauba Chatkhiba Khongchat aduda BJP Manipur gi VPN Nimbus Yauna BJP Lamlai Mandal gi Luchingba Singh Su Sarugyaki Thauram ga mari lainana MLA ki H Ibom Chana Makha Takhibada Center na Hojik Manipur da Tangdu Laitaba Puraknaba Kanna Honari Haibasidi Mayek Senglaba Wafamni Lairiba Fibam asi Athuba Matamda Laksin Bayaba Fibam Oidabana Mayamna Hena Awaba Thengnabani Lairiba Fibam asida Lengak Sembadagi Tangdu Laitaba Hana Purakpana Maru Oi Hojik Lan asi Aroiba Oidribana Lengak Sembada Mapung Phaba Oiroi Maramasina Majority number Lairabasu Hojik Lengak Semba Haunadribani Hojik Center da Lairiba Lengak na Manipur gi damak afaba kaya tauri Manipur miyam na pamba ILP chana halakle border fencing wall footing da thabak tauri reserve forest kannaba Manipur Lengak na honarakpa mitop khandok na ba honariba pumba center na saugatuna lakli Center na aikoi gi phanaba kaya taurakpana aikoi na yetpana traga pendaba phongdokpa yaba wafam karisu leitri Kanagumba kharana aranba pawda yumfam oiraga kuki singi tokhaiba lambi ama semnaba hotnabada center na sagatli haina sandokpasi laibakthibani lo yadaba thabak amata center na Manipur da tawrakadaba latte karigumba Manipur miyamna Pamdaba Manipur kaiba yaba thabak Prime Minister Narendra Modi makna tawraklabadi BJP Manipur amadi MLA singna yengduna leigadaba natte adugumba fibam adu laklabadi imaleba kidamak lepkani mayamgi apambagi mayokta thabak amata tawraktribana center na lakhatliba thabak thoram singda aikhoi punna saugat minaba tangai fade haiki अखोइना इतना पब्लिक फंक्शन दा कई दा अमदा हाइजरिसे इंडिया गवर्नमेंट ना उजिकसे मणिपुर दा लेबा वायलेंस सॉल्यूशन पोरंग बिदे मुक्ता सीरियसली तवे अब थबक पुन मुक लौखले इंक्लूडिंग अखोइगी मरी लेनबे स्टेक होल्डर मयाम से वारी छारगा खोलगा हाइबदी अखोइगी तौनरिबे सिंगसि मनुंदा अखोइगी इंडिया की सिटीजन अखोइ इमा इसा काइना बे यारोइदबा Manipur da hana ki punna le rakwa hojik su leimina da yaroi da maya mama yauri ba se na akoina Pakistan gumba ra to China gumba ga lam thing da ba te thuis aba yam complicated loi ba aduna madu gumba mayam lai bidur matam khara lawbu ge ni wani everything will be brought under law ge makha da loi por kane law si loi na sana hala kane adu matam khara lawbu wani Tongan ba awang nongpok lamdamgi Lup Marina Sindunangasi Press Club Tripura da Problem and Prospects of Manipur Diaspora Students in Northeast India Haiba Hiramda Nomagi Oiba Khana Nainabagi Mifam Ama Pangthokhibaga Loinana Awang nongpok lamdamgi Oina Leiriba Manipuri Diaspora Students Union Association Singi Apunba Organizing Committee Ama Semba Haina Warip Laukre Hairi
All Assam Manipuri Students Union AMSU, Tripura Manipuri Students and Youth Coordination Committee TMSY CCO, Shillong Manipuri Students Union SMSU amadi Manipur gi mahiroi lup amaga punna khoyak piduna press da thadorok cherol amada hai ngasi pangthokhiba khananainabagi mifam aduda AMSU gi president ngasepam sanahal TMSY CCO gi president Kabrabam Dhiren SMSU gi women coordinator Thokchom Jina amadi Manipur gi mahiroi lup amagi vice president na thoramapu oiki thoram aduda Agenda ani pukhatuna khananaina khibaga loinana warep ahum lauki warep sing adudi notice state singda leiriba Manipuri Diaspora Students Union Association singi apunba ama semnaba organizing committee ama semba organizing committee adugi joint coordinator sing khanba amadi mathangi mifam athubada Assam gi Silchar da pangthokpa haina yanaki hairi Cherol aduda makha tana hai organizing committee semnaba amadi mathau taunaba khallaba representative sing adudi Manipur dagi mahiroi lup amagi vice president amadi advisor oina khanki Assam gi oina AMSU gi former president L Surendra president Ngasepam Sanahal general secretary Asangbam Swapani Meghalaya gi oina SMSU gi president RK Priya women coordinator Thokchom Jina advisor CS Krishne Amadi Tripura gi oina TMSY CCO gi Assistant General Secretary Yambem Praveen, Member S Aniket and Rishikesh Dattani. Organizing Committee asigi Joint Coordinator oina miyoi mari khalle haina cherol asina makhatari. Jiribam District ke Deputy Commissioner Jiribam Krishna Kumar IS ke luching makhada ngasi har ghar tiranga campaign ki saruk ama oina Humphudra Mapal Suba Independence Degi Thorang Taubo Oina Jiribam High Secondary Ground Ge Mafam Singda Social Service Thoram Pangthokre Amadi Full Dress Parade Rehearsal Su Mapung Phana Pangthokhi Ngasi ge Social Service ke Masida District Police ke Personnel Sing Staff Sing Jiribam Municipal Council ge Officials Sing Amadi District Level Officers Sing Su Sarugyaki Lebak Sinba Thungna Pangthokliba Har Ghar Tiranga Campaign gi saruk ama oina Deputy Commissioner Jiribam Krishna Kumar IS na luchingduna jati gi firal paiduna Ziri Ima Kaithel yauna chatkhi matung Jiribam High Secondary School ge ground da loishinki Pangthokadoriba Humphudra Mapal Suba Independence Day gi full dress parade rehearsal amasu Jiribam High Secondary School ground da Jiribam District Police 7 IRB amadi 87 Battalion CRPF ke instruction makhada pangthokhi Parade Commander SDPO Jiribam Nur Kamal Sek MPS na oikhi Punna participation contingents Taranithoina Sarugyaki 87 Battalion CRPF 7 IRB Jiribam Police combined NCC boys amadi girls Jiribam High Secondary boys amadi girls contingents Ziri College boys amadi girls contingents RK Sanatombi School boys girls contingents 87 Battalion Assam Rifles band contingent amasung Jiribam Forest Division gi contingent Singsu Sarugyaki Nakalamaromda DC Jiribam na chaired Lauduna District Level NCORD Committee gi meeting amasu ngarang DC gi office chamber da pangthokre meeting aduda hojek Jiribam gi leiriba security gi fibam da khananainakhi District Administration Jiribam ga loinana District Police 87 Battalion CRPF Assam Rifles na sinduna ngasi har ghar tiranga campaign gi saruk ama oina tiranga bike rally ama Jiribam ge Deputy Commissioner Jiribam Krishna Kumar na Babu Parage Irawat Complex te gilam thakre Chawakna bike Marfudara Romna saruk yakiba rally asi 87 Battalion CRPF ki Sanjay Singh na luchingki Deputy Commandant amade District Administration Jiribam ge DC Krishna Kumar nasu bike kuntra rom luchingduna saruk yaki rally asida maru oina patriotism amade nationalism ge wakhalonda micham miyam amadi armed forces singda message Piduna Hena Mari Fanaba Sinba Thoramni Superintendent of Police Jiribam Senmi Ramror Additional Deputy Commissioner Jiribam TH Manoranjan Singh DFO Jiribam E Nirmala Chanu SDO Jiribam L Tarajit Singh Jet EO Jiribam TH Amurasi Chanu EO JMC M Surjit Singh Amade District Level Officers DLO Singh na Pukning Thagatki Tiranga Bike Rally ase DC Office Complex da Loshinki Ngasi pangthokhiba rally gi matangda Deputy Commissioner Jiribam Krishna Kumar
na hai district administration Jiribam na har ghar tiranga campaign gi saruk ama oina Jiribam da tongan ba thoram sing kaya pangthok tuna lakli masi gi saruk ama oina jati gi firal gi matang da miyam da hena khangnaba lebak ningba amadi ima lebak ki damak kathokpa thauna leibnaba honakhi haiki amasu aikhoi amatta oina nusi chanana India bu hena chaukhatnaba punna hotnaminasi haiki ngasigi DC Jiribamna lamtha khiba tiranga march rally adu ZEO Jiribamna sinduna Jiri College amadi Jiribam High Secondary School gi mahiroi chama romna saruk yakhi Jiribam ki Deputy Commissioner Krishna Kumar na Department of Rural Development and Panchayati Raj Government of Manipur ki makhada MGNREGS amadi Integrated Child Development Services ICDS project ki makhada Aglapur Islamabad Kamranga amadi Hilghat Khunaugi nauna saba Anganwadi Center sing sangakre ngasi sangakhiba Anglapur amadi Islamabad ki Anganwadi Center singasi financial year lising ani kunmari lising ani kunmanga Dasaki aduga Kamranga amadi Hilghat Anganwadi Centers asina financial year lisingani kunmanga lisingani kuntarukta Saba Center singni Thoram asiga mari leinana DC Krishna Kumar ga Anganwadi workers sing amadi helpers singa wari sanaduna Pradhan Mantri Matru Vandana Yojana PMMVY gi kanaba launaba amadi Beti Bachao Beti Padhao gi matangda kanaba sing launaba wafam kaya gi matangda wari sanaki Pangthokhiba thoram asida TH Manoranjan Singh MCS Additional Deputy Commissioner Jiribam Faiz Ahmed Administrative Committee Chairperson Sonapur GP T Janeshwar Singh BDO Jiribam CD Block RK Sailesh Singh BDO Borobekra Mutumbina Chairperson Jila Parishad Jiribam RK Nobinsana Chairman Administrative Committee Dibong GP L Samarendra Singh Administrative Committee Chairman Hilghat ZPG officials Singh ICDS workers helpers amadi local community leaders Singh su sarugakhi International Youth Day ga mari leinana Assam Rifles na career awareness campaign ama ngasi Kangpokpi district ta leiba Nambasi High School da pangthokre tharamasi manung hanjina leiba mafam singda leiba naha singda khangba yabasing tamba yabasing amadi skill development gi matangda khanghananabagi pangthokhiba thoramni thoramadudha mahiroi sing amadi faculty members singna saruk yaduna Indian Armed Force singna pigadoriba tongan ba career scholarship amadi education ga mari leinaba scheme kaya gi matangda wari sanaki campaign aduna Manipur gi manung amadi mapanda tamba yaba kaya gi matangda khanghanki High River Singh asi Mahiroi Singna Tungi Punsida career Khanjabada Khudong Chabani Thoram adugi saruk ama oina Mahiroi Singna career ga mari leinaba wahang hangbagi khudong chaba supiki Hauzik sanabagi pau ngasigi sanabagi pauda haukiba July 13 dagi hauduna Imphal gi Khuman Lampak Sports Complex ki main stadium da Indian Armed Force amadi Department of Youth Affairs and Sports na sinduna chatharakhiba chamaga kuntha mari suba Durand Cup Imphal Derby Trau FC Kwakechal amadi Neroka FC sangak famna sanaduna haudokhiba group league match ngasi Trau Kwakechal amadi Indian Navy na sanaduna loishinkhre group league asigi ngasi sanakhiba Aroiba match ta Indian Navy na lamdamasigi team ama oriba Trau Kwakechal ba goal ani amada maithiba piduna group asigi winner oiduna quarter final changkhre ngasi sanakiba match asida Trau FC gi sanaroi Nelson na match ki minute kunmapal chatpada team gi goal ama chankhi match asibu mai pakna ba Indian Navy gi sanaroi Pintu amadi Sriyas na match ki minute Marfu Taret amadi Marfu Dara chatpada team gi goal amamam chanduna match asi mai paktuna point taret fangduna group asigi winner oiduna quarter final changkhre ngasi sanakiba match ajuda Trau FC gi maikaidagi phajaba performance utuna miyam gi pukning chingsinki Hauzik ay nga sagi pau
ngasi ge ai ngasagi pauda ICAR Lamphel Pat ki Agro Meteorological Field Unit AMFU dagi pirakpa ai ngasagi report amagi matung inna ngasi Manipur da khwaidagi sabagi chang ase Celsius degree 36.5 oikhi khwaidagi ingbagi changna Celsius degree 39.0 oikhi nungsita yawba ising manilgi changna ayukta chada marfudara nithoi amadi nungthildana chada marfutaret oikhi ngasi chukhiba nongjugi changna millimeter 1.3 ni loisilakpada maru bepau amuk hana PMJAY ge card paiba singna hana gumna private hospital singda laying bai khudong chaba piragani hairi अथौब सिंह नुमितना लाकपदा मणिपुर की गवर्नर यावना माइकै कयादगी अथौब सिंह मफमदा इकाई खमनबो उटलकली अमदी फ्री मूवमेंट रिजिम कक्थत खिबा अमदी बॉर्डर फेंसिंग की वाहौदगी यूनाइटेड नागा काउंसिल तालिब डिमांड सिंह लैंगाम तपी खिबा मतम की मनुंगदा वाही अमत फोंदोरक्तबदगी मायोक्ता अकनब खोंजंग चंगसिलगनी हाइरी ngasi ge anadi ISCOM news na pizaba manipuri pau matang asida loishinjari mieng tabirba singbo amak hana khurumjari